Asigi tareta Kangpokpi District ki mapham amada Kuki khutlai paiba Singna Imphal da phongba pauche amagi printing material Mei Thakhiba adubu Yaningdaba phongdokpa oina ngarang amju amadi AMWJU na Khongjang Changasinkhre point mari yaoba Charter of the Chief Minister amasung IPR Minister da pishinkhre. Hiram asiga mari leinana All Manipur Working Journalist Union AMWJU amasung Editors Guild Manipur AMWJU na silaga ngarang nongmagi sintha leptuna Manipur Press Club da wakat Khongjang Changasinkhre maduda End Violence Against Press, Defend Democracy, Book the Culprits amadi condemn burning of printing material haina thaba placard kya su sizinaki wakat khongjang adu mari leinana AMWJU ki Vice President Ras Nongthongbam nahai haukiba tang taret ki nungthul pobopta Imphal da phongba pauche amagi printing material sing Kuki khutlai paiba Singna Kangpokpi District ki mapham amada Mei Thakhiba du ki matang da AMWJU amasung AMWJU ge apunba emergency meeting mapang thoke meeting adu na press ki polam kaya Mei Thadoktor mangan khiba ki thong adu akan momong na condemn tauke loinana thong adu leibak sim patung na khangan na bagi da Junction na bawarip lorba matong wakat khongjang asi pangthokpani printing material Mei Thaba haibasi constitution piba freedom of speech amasung expression da Singna bani thong adu democracy da attack torakpani haina lawi jathakiba thong adu na security advisor Manipur police ki DGP Kangpokpi District ki DC SP amadi central force na national highway asi ngak senma ngamdre haibadu mayek singna takle haina Ras Nongthongbam na makhatana phongdokhi AMWJU ki amadi EGM ki and also koi Manipur da media organization khudimaki electronic print khai de loina maki journalist kaktana tana masida thabak tori ba mepam hadi every member every employee khudimang na masida ngasi se pullaga Manipur Press Club sida koi mayam si protest demonstration ama koi tausi han koi se tomina bani maram tana ngasi se koi thabak se lepe thabak lep na maram oraga ngasi ki news broadcast have tare to koi local TV channel sing news broadcast amada leroi loina subsequently hayeng laka da newspaper sing ayuk laka da newspaper su amada pongler have tare masi koi ki khongjang ni ara khongjang si ge maru iba koi ki demand na traga objective have tare di koi ki hari ba mapam metro station tori ba security forces mayam central ge forces aduka Kangpokpi police and Kangpokpi police is also Manipur police makoi ka dorga lei SP ka dorga lei makoi ki Deputy Commissioner, District Magistrate kari torga lei habi wang loina na lamda masigi haukiba megetang ahum dagi irang thokpasida for the last 15 months asida security ki law and order ki thodang lauri ba koi security advisor kari torga lei duga state ki DGP kari torga lei aduga overall state ki lenga kari torga lei haibagi wafum duni makoi fail ore hariba highway sibo protect tongna buhana bada haibagi wafum masigi message si yohning bagi tamta koi ngasi thabak lepaga khongjang asi sangsan Amaromda printing material Mei Thaba chenaba miyoi khudingmak logi matung ina cherak pigadabani haiba wafum yaoba Charter of Demand mari ngarang Chief Minister amasung IPR Minister da pishinkhre AMWJU amasung AMWJU ki Vice President na pishinkiba memorandum adu da yaoba tai demand sing adudi press ki polam puba gari sing national highway sing da ayarapan yaudna chathok chashin yanaba lengak na singadabani haukiba tang tare tamai thadura mang takhan khraba printing material adu lengak na mari leinaba publishing house to compensate tawgadabani loinana Imphal juribam amasung Imphal Dimapur lambi asisu ngak senbagi thodang lobiba IGARS ki mohutta Red Seal Division natraga IGAR South na mohut salan biu haibu wafum sing asini